Exploring Manipur YouTube channel na ngasisu puduna lakchari anau video ama chachariba phajaraba mafam asi kadaidano lambi na kadomdano khaminasi video asibu loifo minyang taminasi loifo da skip tobigan kusem nyaudana yengbagi mafam hongba yadraba mafam kaya ama Manipuri magi masai gonda abundantly lotuna leidi mafam sing asigi marakta video asida uchariba mafam asisu ama ori mafam asimag yawba lambi Imphal-dagi Khongsang dagi Tamenglong takiba lambi asi asiguma machine na so kaya sinaduna lambi pakthokpa amadi lambi kakpagi thaba kanna sathari asumna ayuk pung 6 adai haukiba journey asi Sempang Village yawbada numit yungba pung 12 makhai taki Sempang Village gate maktada asiguma notice board asi thengnabadagi makhada piramliba number asida phone tawjaduna village authority ga wari sanajaki amadi village manungda changjaki Sempang Village yawrabada lambi lamsang lakpagi soktharaba gari sangna thorokpagi waraba aikhoibu village authority secretary brother Narailung gangmai yauna khunja singna aikhoibu khud haiduna opiki taram opiki Sempang Village yawrabada village ki authority amadi Kunsida laiba ichilnaw singna yam fazana welcome to bibo loina ising glass ama pitak piduna yam fazaba warm welcome to biraga koibu yamna nungaiba yamna thamoida nungaiba do phone biri asini Sempang Village ki hospitality and kogi puksil chawba matawado asisi asumna mikup khara village authority secretary brother Narailung gangmai amadi villager singa ngahak wari sanaraba matungda kilometer 8 chap chana makha taba lambi da thangthoraba matung selkanbi Barak Waterfall na khoibu amuk ngaiduna leiramba thengnare pokning sumhatpire mafam asimak yawbada gari da pung yengbada nungthilgi pung amaga makhai taramki mafam asida Reliance Jio network khara tapcharabasu Airtel network ti mapung phana phangduna internet amadi calling ki khudong chaba du Airtel network na phangan biri Airtel network pairaga chatpiba miyam gi khudong chaba oigani ayuktagi chak chada bida lakpanina chak lamana yadabadagi mafam asida taramba singkhara prapap thiduna mai thagatpa chak thongpagi thabak kanna hausare chak hektokpaga ngahak lere matungda thuna yang numit taki aduga sida leisina pagi langminaba agi naupa singni manak nakpa manakta leiba singse nasai ngalam singka ummam khre yengsiko kai lege tomta yengsi sida le myam selfie yengbione sikapo video yaugani masi singara natraga karino ai gyan tadra Khongang ngasak oidore nga oidore kayo Khongang ngasak te swan chawbam ni thokdaba kaino khureba dona sin bagi texture sengo kut laga si kula lagi sadra ya white kula gini sta white kula gini am phajaba ta oina mina sema man ba white kula gini mafam asimatta da miyam na lakpi hargadi Imphal-Jiribam rota miyam na Imphal dagi na none phawba lakpi gani Imphal dagi na none phawla amatungna none dagi amuk Khongsang phawba lakpigani Khongsang dagi Tamenglong takiba lambida sumna lakpigani kilometer 10 gumba la matungda road to Barak gain haiba PMGSY gi marga thenpa road ama thengnabigani road to the kilometer 10 muksa thabira matungda Sempang village ama legani Sempang village da sumna lakpiraga village authority ga pau phongna bigani village authority ga pau phongna biraba matungda village authority da mogi village entry gi fee lupa chani ka matungda Sempang village adudagi kilometer 10 ga manga gumba laga natragana 10 gumba laga kilometer reading di sapchana lawja hautre taguda bu kilometer 10 natra 10 manga oini 10 dagina 10 manga phok oigani 10 manga phok bala amatungda Barak
river na adom khorang ngai duna lerangani phajaba sing asina adom khorang ngai duna lerangani masi hari balambi se akoina lakpa matamda pung taruk adai thokcharakpani taruk adai thokchara matungda marakta lambi da gari matat khamba adumba matat khamba ga loina na adumaina la akanda mafam masi da yobse pung 12 makhai ama adai da yawi haibadi round about pung taruk kumba changba journey ni pung taruk kumba changba journey si nomgi journey da sudum lakpi biya gani miyamna lakpi ra matunga sida photo video amadi ate sing khara kapa matungda adum hanbagi khudong chaba du su leigani mafam masi da hall tawge habasu miyamna tent amadi ate koi hall tawna pochai sing pura matungda hall to busu yagani Sempang Village sing aduki matik warm welcome and hospitality aduki matik chawe koina nasai hek lakhibaga mogi get to yora matungda moi khul du yora matungda Sempang Village sing na koida sing pital pibada aduki matik nuksi ช่างว่า Manipur Nagaland Mizoram amadi Assam Pauraga amasung Bangladesh Pabu Pauraga Center Kiba Bay of Bengal da tagada ba isela du ai saita na saita ke video da chari ba si adu gumba turel 900 km sangu turen Barak turen adu Barak turel gi khongban da ta ba isil naw singmi sing amadi khunja sing na Barak turel gi mapan tang du na nga fa ba asida na tana turel asina tourist sing lam koi ba sing amadi prakriti nature da ngau jaba mayam gi su pungning jingsil pungning hura ba phaja ba mafam kaya ama turel sina pibidi adu gumba turel sina piba khudol ma oina ngasigi Barak Waterfall haina khangna ba Barak ki isial sidagi nung marakta chenthara ga yamna phaja mafam adu Barak Waterfall haiba jaga si mi yamna ba laktraga su khara di langna ba hore khara langna ba sina mafam asida camping tawba lekpa amadi ate activity sing aduga mi yam lakta bani na mafam si yam neat and clean ori hoji hogi oina di koi lafu ajadra Barak ki lura ba sing aduga ingna tapna thengna koina cheliba selasina auba chacharudi ba mafam su yori ba ai amadi ai ga langminari ba khongloi singidi adukumatik pungning sumapire ngangi wari lira abada yang wana la amadungda mafam asi hek yobaga hek yore ure haiba hek ubamaktada akoina wana lakhiyo punimakto kokki asini lam chatpagi yamna nungaiba chingkabagi nungaiba amadi lam chatpagi nungaiba ithil lama pungning na pibudo asiji yore to ajaba jagado nung mayam pak lere selu se senthare thang koina leiduna saida lere mathaki aba stream ne koina laksai si gara kumdore maning akoina leiba jagado dana nungjaw maktagi fall oina tarakpagi yamna akanba khonjer mathakta asida lei khrisna ing taplaba Barak isel Barak turel na saklon kaya ma lori ing amuk tapi amuk makhon thoi amuk Satiba turel ama mung malhali adu ing tapa turel ama mung malhali Manipugi oina khwaidagi chawe haiba turel adu masimakhini masigi aina hujusik chachari basi water level sina wangkhala ga di sibo bo thummum gani akoina thumba du bokti udre tawgada bu thumbagi mamidi chauna tari sida hi ju leire hi se mati ama ngatang tongba yabra haina hangtari sadagi am inga tam chelaga sida jap namda ba jaga ni haidai aduna sigi tongse amla lage ai tab du yari pon tong langda dia ni lalang ke mai lalang ni
Sigi len from there on it, sing from there, forget. Simbaram to the sing Chelino. Simbaram to the sing the Snapa, I am the Tardino. Simbaram. Sigi Nung, I say, see Nung, I say, sing same give out to the land from my friend. Look at this. What a beautiful. Okay, so the power singing high tare. Beautiful boat we have. A boat, beautiful boat. And asina he's a whole never know that bottle sing kan thong na ba never sing ho ta ga a ho sa ta pat gi hari le de boat other mo is da chak sa ho ba se kari ka mai to no ha do mo gi wari mu ta sina som na kan sa ta gi thong ba view ni nga asi ngang phaba nga ngak tara sin barak tagi pharaga yairaga thamini unjusi amanga apak pasina kai sidagi tum phaba ne ba ne apak nga phajaba nga yai khong tharaga dai re this is the family what is school tam dra how driva corona ki mamang tadi tame school tame ba class kya ka ba ga mana 3 ka ba school di manang na pa school lai bra English school lai ba government yo bra government ge oza dum lai pa kana ba sona kan sempang tagi somna kan gi mafam ama lai mafam ni chalaga tongtaw haba khul ma sulai tongtaw tagi gari tawraga tholakpagi upai sungai leite maramdi barak turel sen thatpanina thongje akoi wana guma saraga leiba thong ngakta oi tawe aduna asomna kandagi asomna kanda tongtaw da leiriba khunja singna gari tawraga lanthorapa gari leibagi upai sungai leite sona kan salaga Tamenglong tai hai sona kan salaga na sempang koina lakpa kundu tai hai aduna mofom sida leibiramba kaka adagi magi family singa wari sana jabadai khangjabani masigi bawa sempang je ka mi akoi gi yum kayam lege sempang da Nipu kata ne ba? Kendra di Tamenglong kendra singe ko. Adagi hujiki tongtaw hai ba kundu di mi kyam ta ge. Sumba pol je, sumba intarak pa je. Asida le go ba swaida le siga sina loira ba. Atai de le de. Makhada alai ama. Makhada ma le ya. Aduna karma nei fa ja ge. Sina pa je ba. Hola, battery, charging, sunlight. Adu sau ki ka, akoi mo thok lo ne yum da ngasi ngarang le adu yum tho ne. Yam nungai re ko. Samai tau dana mafam asida leiramba village sing Sempang village sing nga pharaga leiramba mai tau na kare interaction tawre nungare mafam asi praja sing yamna chamjaba adumba makhal ki punchi mahinga mada hingaga satbiya bra somnu satbiya hai yai mina akoi lakpuduna somna kan la hangimna sona kan lambi ja hange sona kan lambi se yai ya de habdo chalaga khangani hojiki kaka duna takpirakpani Estamos lere tu pong hai tare wagi pong asi tawra satna ba naga ji sai da tawra satna bagi pong sing chawkhala di sing nungma che sing ngak tangai de sing maram sing hanjal laga legi bagi natural beauty sing pan da sat bagi beauty wonderful beautiness beauty overloaded. Sini kuma cabut-cabut kian ini dulu. Nung nih.
sida tab lengoi je yum sab da sin abdo atu ki matik farni maram de masum lengoi je kothok bi rodam ni natural oina lejeram ba natural oina lejerba natural beauty sin hai dai smai toro lak ko sina akoina dang tumba jaga do direct pa jaga do rore turen pan lai ne turen pan sin khaga soli soli do on lai adu dar ka su khongda lai khong pakte barak reli mana bibi ba fazaba sing naturally fazaraba sing adugumba khara miyamda uchari aduga asigi chendra ko isingi makol asina sidagi iko ma direct lai asida nungsi chuyam sitra u to bo makol ma to thokta u to bo makol ma toy ta ko ni tangmen na group next tum dai bye bye, mafama sila kiti. Bye bye.